Hi friend, miyam nungai biri aduga ai isamak su nungai jari ai isamak Chennai dagini akoi Manipur dagini adubu Chennai da company da thabak suraga akoi se leirapani sahi mari manga sure adubu COVID-19 dagi hauraga akoi se awaba kitang miyam punamak se akoi North East ki punamak se hayeng hangsit tholakadaba asida akoi na waraga leibagi matang da akoi Das James Malang mai kawai magi mi aduga ai gi mingna Jenthailung gon mai adu akoi ni gi video asida soi khiba lan khiba yaurasu miyam puna mangna ngakpiu aduga akoi ni na discuss tawjariba video asida hayeng aduga tholakadaba akoi na Manipur chatpada chatlagana akoi sida room rent kamaina tawba room gi posai miyam sina kamaina tawba aduga thabak lep khiba paisa phangdabagi matanga aduna ai dada James Malang baibu thank you so much mahagna masi magi matam achinba kiteng sida mana kaithoga masi video sida semba yabibu gi damakta hana thagachari aduga dada da ina hangning base kaino hai kan sida COVID-19 na hek start hawa pithribi gi ahamba hawa matam sida tolop salary se karamba thandagi phangi ye phangdagi habse ai ahamda khangni oi hojik ekoi iramdam da hojik hakthena riba COVID-19 asi laina asigi maram oiduna parza mayam da warakhiba haiba tare ai isa maksu wazai aduga hojik isa maksu salary se hojik fazana phangde full payment phangde aina thamjaning badi hojik se March 22 degi ekoi se thabak chatre adu degi ekoi na chaba thakpa haibdi month end oibanina paisa tulop so adu matam di pi phangna dri adugi maram oiduna pochai lauthok lausin tawningai yum gi damak lei bi gi dawa su yamna phat tawa matam ne ekoi wana kaina tawraki la horaki aduga hojik ekoi gi cha thak ration gi damak ekoi na CMF natraga sangstan kya ekoi private dagisu mayam niraga ekoi hangjai aduga aina thamjaning medi salary ga rent matang se hojik chakhiba March ki salary de ni ayam bari tangkhai phangai okay haibdi mi ayam base ma gi kramai sira formality have tare attendance counting 15 to 15 natraga 21 to 21 count tawbagi adugumba gisu slightly creature magi khara changes like adu aisu 15 days ki phangjai ekoi gi 15 to 15 count tawjabagi adugi damakta ekoi se hojik rent pi base ngasi da ngairi adu last month gi ngasi khakta hoy last month gi March gi do hojik April end oire hojik asida hojik ngasi khakta pi da ngairi aduma mi mayam su awaba mayam su uwe adugi damak ekhoina angamba mateng pangnaba aduga angamba mateng launaba su ekhoina khonna jai okay ado room di owner singna naonda pressure pirakba haibadi mokoina threaten tawba pidaba yade haiba aduguma issue leibra nadragana room se discount khara da tabige COVID-19 di matang oiga haiba aduguma issue leibra hojik room rent matang da se ekoina hai jai landlord da room yum mapu haiba tare haiba kansida moi se oi noina tasengna hojik mi miyam wana rabanina ngai bige ado hanthabadi yaroi mamando kona su pio haiba se room rent room owner sinasu
asmaina hairae adu akhoi budi hoi yum mapuna consideration amaromda pire adubu akhoi na tara iba ichin inau khara mapan akhoi mapan da lairiba sing gi awaba se chaitheng se thengnara ko se khara ta jai audi room mapuduna thani gi pio natradi hojik kaino gi moi gi deposit dagi ka aga akhoi lawjarani aduga noi next month se hongro haibogumba yamna luba adune adu hojik asigumba laina akhoi na kanna kinaraga mapan thoktraga leibi matamsida akhoi na kadai de chatkadage sine akhoi public mayam ichin inau mayam na leader ma gi sangstan gi leader da asigumba se khara haibiu khotpiu haina haina ribi haira ibni hojik se adugi leader mayam na su karamba step law khatkadage haibdo mo su khanna bade khanna raga lei adu karamba position da lawrakira madadi makhata na mathang oi khangatni hojik koi dadana haibugumna hojik ai isamakta su same condition da salary ki 15 days kakta adumaina adagi room owner gi hojik haibugumna room owner singsi hojik mak paisa piu haibadi haidraga su kona piu haibagi amadi leilens ta tapna pisu kona pisu mokoi gi sempham gaide adubu akoi uluri badi akoi da akoi na tha mamang tha dagi 15 days dagi akoi salary phangde April months ki pura phangre adubu mokoi na haise tapna pisu kona April month March ki punna piu haibni luri badi nongmada akoi na suri ba hajira gi da to office kai haibagi wani hajira ga japane habni suraga phangba sudraga phangba adugi condition da laibni na adugo aina yamna harauba sauthopa amade le akoi north east da akoi gi Nagaland aduga Arunachal aina video kra uje mokoina tha amagi su kathopa lei mona charity oina offer tawthopa haini sisi miam pithribi punamaki awabane haraga mokoina mapu singduna pithopa kathopa lei adugumba mapu miam dobu aigi site gi salute tawjari haibadi sigumba matang sida mateng pangdana karam matang da mateng pangani haibse ai opening the first and thamjage aduga akoi da aina hangse hauji akoi ji north east ta lairiba north east ki lairiba chennai da lairiba mi se kyamu yamambi haira pullabada akoi north east ki habdi masing haijabadi ngamde adubu akoi hauji chennai da laiba gi matungina Chennai gi population se approximate ni clear cut natte adu asum thira kuda Chennai da nearly ekoi notice have the 3 states asi 15,000 something badi leidam gani hana khali 15 above 15k above the lay have adu miam si charingai thakningai hojimakti ware la dragana leitre nomagi chaningai gi haibse aduma issue di leibujara kamai tobujara hojik charingai thakningai leitre chara hele haibdi leite kari maram gira hairadi ekoi sangstan mayam samna hairabda RPC gumba Romai from Chennai natraga Jalangrong natraga CMF asigumba sangstan ke ma ge tribe singa khara khangna ba natraga officer mayam da haina tanaraga nat laura iba ration mayam sina ekoi leiriba isilina mayam se ni mayam se ye naraga saribni chara henba hoji bukti yaudri hoy yam fajaba wafam ni ai samaksu fangjai ai RPC dagisu fangjai aduga Tamil Nadu government dagisu koina kiji ama ani adum mateng pangbirakpa aisu fangjai yamna harauningai ni sigumba matamda akoi gi leader sing busu aduga
Manipur da lairiba leader sing da aina opening da aina mamang da so ai haijaki adubu aina hanna haining ba ma haitare Manipur gi akoi ge tembang Manipur gi CM akoi na respect toriba Siri and Biren Singh na aduki mati mapanom da lairiba mi singbu wahan ba yade haibagi ministry karino haiba matamda akoi Manipur da di yumdong ama ladragna imanaba ama da ladragna yum ama da chatlaga hanguba matamda cheng kijima ama haibse soidan pirakani adubu akoi na mapanom da laiba haibse akoi na yum ama da chatlaga ni bada haibse oithokdaba wafam karigino haibse mapanom nina adubu akoi na Manipur da oiba taragadi ichinau ama khaktani haibagi akoi gi thim ama nusinaba adu laibinina ama da mateng pangnaba ama da awaba base mateng pangnabagi ayam se akoi Manipur ne heli hajaning knowledge miyamda aduga aigi opening da akoi Manipur da laiba aigi leaders matik charaba akoi mingwena Punjab da Siri and Biren Singh chief minister oina laiba mahanasu angakpada magi 11 mana ngamba 11 da akoida mapanom da laiba miyambusu puthokpiba su yauki Manipur da yauki su yawi adu miyamna su khangi duni aduga hena aina pamjaba aina haraukiba se karino haganida asu waraba matam asida tembang hariba gi through dagi mateng dagi akoina 2000 akoi su fangje aduga akoi gi room rent gi matang do orsu chana thangna gi orsu kitang do orsu mateng phangjaba aduna Manipur gi government da Manipur gi tembang musu hanna thagachari aduga keno se akoi gi hayeng hangchi se yumda chatlagana fagadra aduga akoi da dasingna kari khanbige isamak se sabtige hana lepra aduga laige hana khanbra kamaina laige khanbige yam tume hojik Manipur government degi ekoi minister oiba N Biren Singh degi ai isamak su phangjare aduga mahapusu khurumjari mi meyamgi magi angamba mateng magi public singi damak seba tawriba mahapusu ishor mahagna thawjalbi boisno aduga hojik thokpa ge maramda kupna naina ningai ekoi se experience mi sunate adubu ekoi na hojik thoaga ekoi gi apan bakri lege haiba ekoi gi doubt lege dage haiba se ekoi gi doubt haibne ekoi na khanbada asidagi hauji ekoi thoaga quarantine se kamaina legedra yes of course ekoi bachelor sing sa pakhang masa free hoiba singdi kaide adubu ekoi angang chenba chahi amagi angang yawu sulei ai isa maksu chahi ani gi angang lei hauji angang singbu ekoi na mask hapu haiba se yaroi moi se hap ning oi makok da phau phi ma phau hapa ya da ba angana kamai na machin da mask hapira haiba se khanda ya na lubagi wakhan lom chale aduga hauji quarantine tawbusida adu angang sina adu quarantine mafam da kamai na laigi dege adu kamai na senani haiba ekoi wakhan wajai aduga chatragana karam tawgadage haibasi so ekoi se question ama lai haibasi kari na chagadage mathang ekoi gi lai thagadoriba lockdown sida kamaina karai degi lauraga chagadage haibase ekoi su wajai haibadi sangstan ke yana hojik pira abanena hojik ekoi na amuk nibada moina kari answer pirakadage haibase ekoi su khanbada khara wajai adubu chadragadi yadrabanina sara henba yadabanina ekoi na ikairaga su ekoi na niba tare haibadi ekoi gi leader sing ekoi bu mating pangbiri ba ekoi bu
hawbadagi akhoi bu chingbira iba leader singonda akhoi na nijabada akhoi gi su yamna akaiba leiroidra haina su aigi wakhan da khalli aduga chathok chachinda hojik hairi bise laina haise yamna hoi spread se yam tawali hairabada samna hairabada akhoi asi covid hek hoba matamda Delhi degi Chennai Tamil Nadu nupa mase lai adu matam sida mase Delhi da train da sang makanda mase negative ni adu hek sida yauraga mana quarantine test tawa ganda mase positive hoirame adu moina launa base traveling have se chatkanu na thingbani government na thingbasidi adu da ekhoi na awabagi haktheng na bagi do ekhoi gi yumda lairiba ekhoi minister singna nadraga ekhoi bu yengbiriba moi singna nungsiba wakhallon da khanbiraga ekhoi bu karam maina puthokadage khunda kamaina pusingedage haibsi moi so kanna tana bugumna haibdi aduki mati angang lairiba misingda Manipur da thopu matamda quarantine da laigadra natragana angang se yumda thadoga mama mapa mesho oiba misina quarantine sida laigadra adu angang sisu yaudara haibagi chamamnaba question ni adu si gi daw se miam punamakta su lerambi adu bu aigi opening da hai taragadi karigumba akhoi se thabak se company se thabak suba mon adagi salon aduga akhoi gi Ajo hotel gumba da thabak suriba akhoi north east ke adiki matik mi la suriba mafam sing sida siguma se long close tawba taragadi north east ki akhoi miyam se angapda awaba ma laibi aduna sigi laina se karam matamda phagera ishona chambadagi thuna su phabo isunu adugo yasagi lamda quarantine tawga laibisina ai opening dadi khadigi base ne haina thamjai adugo miyamna su khalam bi ai kari salagna fabra leirna fabra aduga bachelor miyam su salaga aduda isagi loan fauna bajaga da leiragadi base ne haibise ai wakhanda khanjai aduga hadak Facebook ta yamna adugi matik koi sing tamgi video amakha ai isa maksu uzai aduga isa makki khunnasu tawjaki kari kun aigi khunse Pongrenglong haina kauje Pongrenglong Baptist Church Pongrenglong 2 Baptist Church haina kauriba society sina ngarang nahando soiba kriasra lapu gumba lapu thoro nasi gumba chingda phangwa mana masing singche no mase BOF sing natraga youth singche lawba chatlaga ekoina packing tawraga yumthong kuding thungba yanaba ekoina khara oisu laikai gi youth ta sinaba chatki aduga khwaidigi pungningda harauba thongpa ama haina ipa ipu singna mi ama jingtam khaidana nungsina naga lairakhiba adumatik nungsibado handak lockdown sida coronavirus na ekoi jingtam nungsiba ga ginungsiba pibi besuko yamna yengbada penba laijai aduga mathang lakadaba matam mamang ni chahi mayamnasu asmaina nungsi janana la adi kayamuk harauna panminagira haibse wakhanda phomangam daba haraubudo ko view du leijai aduga ai akoi sida leiriba friend yam amana yengliba sida COVID-19 gi aduga akoi kari hainingba haidadi nusi janana leimina si hainingbra natragana kari hojik aihangna thamjaningbudi mi mayamda isa gi ekoi launchatta ningba ishorda mi mayam khurumminasi khurumraga asigumba awa anada tahanba se thuna lawthokningai ishorbu khurumjasi aduga ma chatkhiba matam singda nungsi chanana lakhiba gumna hojik lakadawa matam jisu ekoi nungsi chanana hingminasi habisi mi mayam thamjaningi aduga ekoi ani na
ngang thorak kibada aranba kaya laiba oirusu mi miyam na ngakpi gani haibdu aina khanjai aduga mi miyam ni mafamda khurumjari